ngasi phongkiba dongan-donganba pau-chesing amadi social media-dagi lawkhatjaba pau-singi update pijari ahanbada maruiba pau Kangpokpida Kuki singna mitaida surrender tawkiba du Sisipurgi Kuki singna yaningde haina tholaktuna open Nongmei Kapthokkhre hairi Naga hostes taruk hatpada senariba miyoi manga loina lotkre adubu Chingda Lotpadi Phangb yamna lui tampakta lotpa oiramlabadi yam thuna phaba ngamlamgadabani adubu justice de soidana phangani haina CM Y Khemchana phongdorakre Makhatana CM na senapati chatlubagi halakpagi lambida Naga Imaibel Chingna hangkibagi wahangi paukumda mahangna hai nangna culprit phahaningbagumna aisu phahaningi Nongan baga irang mayam sigitabada si mayam asi solve tawnaba honabada aisu ngawi Naga taruk tamthina hale aduga somdana amuk tha taret khakta ngairiba mironbi amasu nongmaina kaptuna hadokle aikoi asi minungsi amata yawraktabase karigino haiduna CM na phongdorakre Naga misam taruki mihata tumina laisinba asina India government ki asengba masak uthokle haina Nscn-Im na phongdorakre loinana Naga taruk hatkibagi thawong ngakpinabagi mafam leite haina su phongdorakre Khulgi sanabung yonthokhlambagi khulakpagi yum mei thakre Cobra commando na lusingduna counter-insurgency gi akanba thabak chathaba hawkre KHIPC na CM gi khongchat yaningdaba phongdorakre Forensic team na ukrulgi nungsang khongda laktuna MU sa thakibaga mari lainaba sample sing khomjinkhre Manipur da BJP na lusingba laingak lairiba makai Manipur thugaiduna separate administration piba haibase kaidangoida oithoklaroi daba amani haina Sarda Devi na phongdorakre Church leader sing na Kangpokpigi issue CM da pukhatkibagi damakta kotuna thagatpa phongdorakre Government ki ayaba yaudana Manipur amasong Mizoram border da ain kaina lupa crore manga sangna sariba yot ki thong asina security da sauna akaiba pirakpa yabagi akiba leire Myanmar lamkhaidagi India gi mayokta thabak tawhaloi haina Myanmar lengang na thajaba pikre hautik pau sandongna pijari Nagami samtaruki mihata tumina laisinba asina India government ki asengba masak uthokle haina Nscn-Im na phongdorakre loinana Naga taruk hatkibagi thawong ngakpinabagi mafam leite haina su phongdorakre Kuki terrorist na kolai paidaba Nagami samtaruk pharaga tamthina hatkiba thodok asida India government na tumina laisinba asina awang nongpok lamdamgi miyam maru oina yellow proof singidama karisu khande haiba adu mayek sengna uthokle haina Nscn-Im na phongdorakle Nscn-Im gi mouthpiece oiriba Nagalim boys na hai mihada sigi matangda Delhi na tumina laisinba amade matam chana thabak laukhataba asimangna Manipur gi yelomi singna mayongnariba awaba se India lengangna makhoida karisu nasungba leite haiba nunggi oiba wahanthok adu mayek singna ule amadi thodok asimangna awang nongpoki yelomi singbu ngakbi senbinabagi thabak amata matungda su India government na laukhalagloi haiba wafam asisu ngakpham thokte hairi Nagami samtaruk pharaga makang makaktuna tamthina hatkiba thodok asigi matangda Nscn-Im gi bulletin asin hai Nagami samtaruk hatkiba thodok asimag haukiba matam khara asigi manungda khwaidagi kiningai oiba sanga gi listed oiba thawong oire makoi taruk asim mayoknaba lanphamda hatkiba nate maralizadaba misam taruk asibu kuki terrorist singna Faraba matung tamthina o nairaga minungsi leitana tamthina hatkibani yamna akitu jungningai oiba mihat asimangna terrorist group sing asida minungsi haibadu machet amata makoigi thamoida pokte haiba uli maramasina political hesitation no political cause ethnic grievances natraga territorial claim ga mari lainadaba mihat ama oibana mipung khudimangna masibu akan mamongda condemn tawpham thoi hairi Nagalim boys asina makataradun hai mahausana minungchi sauba naga community singi mafamdadi handagi thodok asi khwaidagi hena thamoi sokpa amani haukiba sahi kaya asida naga singna nungsi sanana hingminaba political dialogue tawba haibasida thajaba thamduna hingchagi thawong amadi political operation gi thabak tawdana lagli adubu naga taruk asigi mafamda miyoibagi minungsi haibadu makoina phangba ngamkhide report ki matung inna naga taruk adugi hakjang sing makang makaktuna halam khiba sina makoibu kaidongnungda ngakpinabagi mafam leite haiki
khulgi sanabung yonthoklamagi khulakpagi yum mei thakre Churachandpur district ki ngathal khulgi miyamgi sanabung oina sijinaba lampak khulasigi khulakpa oiriba ramphul mawai sailona narolda yonthoklamle haibagi wahauda khoisaunaraba khunja singna khulakpagi yum maina tumna thakre adumoinamak yum adu mi lainadaba oibadagi asopandi yauhaudre hairi yum mei thabagi thaudok asi July 9 gi numidangda thokkibane Maragasida ngathal khulgi khulakpagi yum mei tharambagi thaudokpo Jomi Sip Association yaningdaba phongdoragle Association asigi sirolda khulakpagi yum adu mi lainade solo laga thamba yumne July 9 gi numidangda miyamna khulakpagi yumda thomjilaga yumge sofa kairaba matungda imungda thamba upu kangthol table chaukrina chingba pumnamak mapalda puthoklaga mei thadokhe kona yum adu su mei thadoklamkhe Asigumba mi lainadaba yumda changsilaga lanthum mang takhanba mai thadokpa imungi mi singdagi hanba awaba pibana singba lobu khuta paibagi thawong asti Jomi Sip Association yaningde karigumba hiram amadada nampu saphuda achumba sakpa yaroi hairi Church leader singna kangpokpigi isu CM da pukhatkibagi damakta kotuna thagatpa phongdorakre Chief Minister na nahan senapati dagi Impal tamna halakpagi lambida Church leader singna kangpokpida Chief Minister ga unaduna haukiba me 18 da kolen amasung kojim anigi marakta Churachandpur da Baptist Church Convention yaururaga halakpa Kuki Jo Church leader ahum mihati na hatkiba thaudok adugi matangda thijennaba taksinkiba adugi damakta kotugi maikidagi thagatpa phongdorakre hairi KHIPC na CM gi khongchat yaningdaba phongdoragli Kuki History and Identity Protection Committee KHIPC na Chief Minister Y Khemchana Kuki singna khundaba mafamda Kuki miyamgi ayaba yaudana akanba security na ngak selaga changsilakpa thawongbu yaningdaba phongdoragli serol asina Kuki gi miyoi chaniga yangkhai hena o naiduna hatokhiba thawongching adu Kuki miyamna kaidaunungda ngakpiba natraga kauthokpa tawroi laikhidraba Kuki sing adu mitai phuruki amadi state force ki makhuta laikhidabane asigumlaba hingsa marakta namduna security sijinaraga Kuki singna khundaba mafamda changsilakpa ase hanadagi soktuna lairaba anabada hena sohanbane amadi thajanaba hena manghanaba thawongni buffer zone kanglupta yumpham oiba district boundary amadi Kuki miyamgi top topa itihas amasung saktam mantiknaba tawdana ikai khumnagadabane Kuki miyamgi amadi Kuki civil society organization amadi village authority gi ayaba yaudana Kuki singna khundaba mafamda sarkar gi oiba natraga rajniti gi oiba thabak thoramsing amata pangthokpa yaroi namduna lengakna thabak pangthoknaba honaraglabadi madu yaba ngamloi hena yengthinaba thohanaba maram oigani KHIPC gi oinadi Manipur da Shanti purangnabagi amata ngairaba lambidi separate administration na oigani Kuki singi separate administration ama yaudana tungkoina Shanti purakpa oithokloi Kuki miyamna masagi lengak sabahaiba dimanasti kaidaunungda mantiknaba tawroi maram asina Chief Minister na makhatana Kuki gi area da changlakpa lepkadabani hairi Cobra Commando na lusingduna Counter-insurgency gi akanba thabak chathaba haukhre CRPF ki Cobra Battalion ani Manipur da thajilakraba matung mamang tha June 15 dagi hauduna tongan-tonganba community singi khulai paiba singi mathakta counter offensive ki thabak Cobra gi commando singna lusingduna sensitive oiba mafam singda chathabaga loinana area domination amadi paksana operation chathabagi thabak haukre NDTV na Phangb Pao gi matung ina Ukhrul district ta khulai paiba singna Assam Rifles ki convoy da ambuse chathaduna personnel ani hatkiba thaudok matung CRPF ki Director General GP Singha Manipur da lakduna Istelenga ki Home Minister Gomidas Konthaujamga unaduna Manipur da haudi oiriba security ki phibangi matangda wari sanakre Pao Sinhai Nexalism thengnabada asoba thodang laukhiba Cobra Commando singna lusingduna tongan ba community singi armed groups singi mayokta akanba operation chathaba haukibaga loinana makoigi chip oiba ahanba thodangdi makoigi maru oiba ahanba thodangdi Nongmei sing laukhatpa amadi bunker sing thugaibani hairi hanana su security force na counter emergency gi akanba thabak laukhatuna militant singa mayoknaba bunker sing thugaiduna Nongmei amadi maru kaya phagatpa laikhrabani
Police Control Room na thadurokpa warolgi matung ina June 15 Counter-insurgency ki akanba thabak chatharakpaga loinana Ukhrul District ki Litan Police Station ki manung chanba mafamsingda leiramba bunker 12 thugaiba ngamkhre. Bunker 12 asigi manungda anidi Sangkai Mongko Chepu Hill parengda sarambani. Aduga tara amana Lengangting Sikibung parengda saramba bunker singni hairi. Forensic team na Ukhrul gi Nungsangkhong da laktuna MU sathakkibaga mari leinaba sample sing khomjinkhre. Thasigi tarugi nungthil pobopta Ukhrul District ki National Highway 202 Nungsangkhong mayada masak khangdaba militant singna Assam Rifles ki convoy da ambuse tawduna Nimpu Suba Assam Rifles ki personnel ani Warrant Officer Balwan Singh amasung Habildar Chandra Mohan Singh hatkiba thawdoka mari leinana forensic team amana ngarang ambuse tawpham aduda laktuna mari leinaba sample sing khomjinduna makhataba investigation amasung examination tawbagi thabaksing paikhatpa haukhre hairi. Myanmar lamkhaidagi India gi mayokta thabak tawahaloi haina Myanmar laingakna thajaba pikre. India amasung Myanmar laibak anigi marakta leiriba bilateral security cooperation gi matangda kulhumdoi suba national level review mifam pangthokhibaga loinana India gi mayokta thabak tawbada Myanmar gi territory sijinaroi haibagi thajaba Myanmar na India da pikre. Laibak anigi marakta security gi thabakta amaga mateng pinaduna lagliba sigi matangda numit nini chumna national level gi thakta Delhi da pangthokpa review mifam nahan yumsa kaisa numita loisinkhre. Ministry of Home Affairs ki maikidagi phongdorakpada mifam aduda transnational crime, terrorism, emergency, narcotic trafficking, arms smuggling, human trafficking, wildlife trafficking, cybercrime amadi atay organized crime khudimak thengnabada leibak anina amana amada mateng pinanabagi matangda maruoina khanaki hairi. Manipur da BJP na lusingba lengak leiriba makai Manipur thuaiduna separate administration piba haibasi kaidongaida oithoklaroidaba amani haina Sarda Devi na phongdorakre. State asida leiriba BJP na lusingba lengak asina leiriba makai Manipur thuaiduna separate administration piba haibasi kaidongaida oithoklaroidaba amani haina Rajya Sabha gi MP Sarda na phongdorakre. Mathang chahi Ing 2023 pangthokadawriba 18 suba Manipur Legislative Assembly mikhalda Tamenglong AC da BJP gi mirep oina mikhal lamba thengnanaba sem sariba retire IRS officer Gaigongdin Pamai yauna ACS gi miyo yangkhai mathoi BJP da changlakpaga mari leinana ngarang ni taipa suthekta leiba thambal sanglen da pangthokhiba pau gi mifam amada BJP Manipur Pradesh ki president su oiriba Rajya Sabha gi MP Sardana wafamasi phongdokhibani. Mahangna makhada na haikibada Manipur miyam gi pendaba pumnamak BJP lengak asina ikai khumnei. BJP lengak asina leibak miyam gi interest ki mayokta thabak tawba oina ubagi phibam ama marakta uba phangi adubu party asi miyamna lana ukhiganu amasung lana sandokpiganu. Ngasi phawba BJP na Manipur miyam gi interest ki mayokta thabak amata tawba laikhide. Party asina miyam gi apamagi mayokta kaidongaida thabak tawroi haiki. Government ki ayaba yaudana Manipur amasung Mizoram border da ain kaina lupa crore manga sangna sariba yot ki thong asina security da sauna akaiba pirakpa yabagi akiba leire. Manipur amasung Mizoram border da government ki ayaba yaudana lupa koti sangna sariba yot ki thong asina security amasung regulatory singa mari leinaba singda yamna sauna khudong chadaba thokhalle hairi. Mari leinaba government amadi environment ki ayaba yaudana lupa crore manga sangna saba haukiba yot ki thong asi haudik loisilakpagi phibam da leire. Hairiba yot ki thong asina Manipur gi Churachandpur district ka Mizoram amasung yumlonariba Myanmar leibak ka samna halagani hairi. Sariba yot ki thong asida privilegated erection amasung incremental launching techniques sing sijinabasu thengnari hairi. Thong asi sabada sijinariba steel beam sing amasung tusesing asi Mizoram romdagi pusilaktuna achauba trenching high strength bolting amasung rivetas singna thong sapam asida assemble tawi amade thong asigi final dead installation thabak sing haudik akanba mawongda sathari hairi. Yamna sensitive oiba mafam asida mari leinaba government ki official singna yengsindana haudik phawba leiriba sida state ki official amasung local group singna nungnangba phongdoragli.